अहनबदा पाव SAFF Women's Championship da winner oikraba amade laibak sig oina best goalkeeper gi mington fanglakkhrabi ilangbam panthoi amade ahanba 11 player da midfielder oina sanakiba Priyanka Naurem miyamna taramna okre amade mapalamgi board council singathong manana chatpangamnaba Council of Higher Secondary Education Manipur na sukan no hotnari haina council gi chairman takelamam ozitna haikre Kurum jare ASTV pau meeting tabiri bupum no putaram nok jare pau santok no pizare SAFF Women's Championship da winner oikraba amade laibak sig oina best goalkeeper gi mington fanglakkhrabe ilangmam panthoi amade ahanba 11 player da midfielder oina sanakiba Priyanka Naurembu kairaki miyamna Imphal airport ta harau taramna okre panbayai handak da India na yumbu oidana pangthokiba South Asia Football Federation Women's Championship asida Manipur dagi sanaroi mapan saruk yakhibane amade India na final match da Bangladesh po ahumga amata thiba piduna taruklak suba oina champion oikhibane Imphal airport ta miyam na taram na okpa aduga mari leinana best goalkeeper ki title fanglaklebi panthoi ilangbamna mamang da pangthokiba SAFF championship ta Manipur gi player tara manga dagina tara taruk yauba ngamlamba adu state lengakna thajaba pikhiba kaya thabak oina pangthok pidabana player kaya mapagi state kaya da thabak tawkhiba amade sanakhibana handaki championship asidade player mapan dagi hena yauba ngamjai mahagna hauzik fawbada international match humfutara hena sanakre inglisingani taretagi ESU da yauduna sanarakhibane mahagna best goalkeeper gi mingthon fanglakhiba asigi credit mahaki leikai gi miyam amade mahak pu thagasi yauna bohonabada mateng pangbirakhiba lamdam sigi miyam da pininge makhatana leibaga sigi damak sanakhigani amade tungge haurakliba sanaroi singda mahaki leijariba wakhalosing takpi tambige khalni haina fongdoki Kaya ki khungang dagi horopane amna pipa khungang ne international je 2007 dagi sanaba hore adum haju phawda dum continue represent tawraga dum ai lai ahan ma da de koina 2014 15 side da de Manipur ma sa je tratu tranga dumaina yawe doga magi thabak ki job ki matang ji dagi horaga yungi responsibility punarakpane na atopa lamda chalaga thabak thiba sugumba tawbadagi koi Manipur gi player je sang yamna handaba oire aduna handa koina sub championship je koi mi mapan khatang represent tawba ngambaje thabak tuna hena Manipur da koina layam taradi moijo ngasi sub championship se koi Manipur gi mi ne hena masing yam ne hena dominate tawba ngamanga ne ai thajaba jule mamang da lakiba national games ki thabak so laudi lauk thokare adubo je moida offer form di piraktri adubo sumaina matam yam koina thengdaba jina moida ju thabak se phangaroidra adagi de chahina lishalakpa aduna topa da chatlaga tarumna phagadra su bagi yamna double minded oiba moida pohan banina atopa lamda chatkhiba jo adum yawe aduna matang matam chana phangai iba magi achievement dugi matung ina grouping oitara ju grouping du da mana top achievement in division bu oiroko adugumbagi site ta yengaga yamna pihanninge grouping na araga yamna nemna yengbagi miyeng di adum uba phange khoina jo Midfielder oina ahanba 11 player da sanaduna sarugyarubi Priyanka Nauremna mahaki oina SAFF champion yauribasi ahumlak subane mamagi championship ta amukta full time sanaba fangkhide adubo handakti mapung fan sanaduna Maldives ka sanabada goal ani chenbangamkhi amade goal amana assist tawkhi amaromda tungda haurakliba sanaroi singna sanabada sokle panle haiduna ninghanaba tawbiganu amade miyamna su wakhal loksing amade thaunagi mateng pangbiba mathautai haikhi Player khudimagta hotnaba kanbiba aduga yamna khong nare khotle adugumbada yamna haidi demotivate tawbidaba hena hotnabiraga hard wa hena focus tawraga amuka ju return to play tawba ngamme habje sigi message se sanaroi singda pininge Thaubal District ki Hairok Part 2 Khunau da leiba Dorendra Memorial High School da Science amasung Arts stream da class 11 hapkatuna Higher Secondary ki thak ta upgrade tawbagi thoram school asigi campus ta pangthokre thoram aduda Council of Higher Secondary Education Manipur ki chairman Takhelambam Ozed Dorendra Memorial Higher Secondary School ki founder Khundongbam Ingocha Manipur State Commission for Women ki former chairperson Professor Dr. Mainam Binota DM College of Commerce ki Department of Management and
Business Studies की Head of Department Associate Professor Dr. Chithung Mary Thomas, Council of Higher Secondary Education Manipur की Deputy Secretary Naurem Saheb, Controller of Examination Oinam Joy, Zone 3 Thoubal की Deputy Inspector of Schools Thaudam Brozen amasung Dorendra Memorial Higher Secondary School की Principal Naurem Radhamani Su Serugya ke. Council of Higher Secondary Education Manipur की Chairman Takhelamam Ozitna NEP English ngani kun chatnaba haukibaga loinana atai mapalam da lairiba board council mayam sing asiga thong manana chatpa ngamnaba Council of Higher Secondary Education Manipur na sukan na honari haike. Ekoisu national ki thakta education system si chakhan na pokona bada Council of Higher Secondary Education Manipur so maduga India ki lairiba board and council mayam sigi thakta yobung amna ba kan na hona jari masigi may lara ba khudam di parak se laina parak aise performance assessment review for holistic development haina NCRT ki makhada parak se laina malai haiba parak sel sigi mathau si continuously question semba item wise question semba aduga question bank semba haibana chingba se India government na NCRT ki makhada hodukpani parak sel si hodukpasi India ki manungda Council of Higher Secondary Education Manipur na ahan bani English ngani kun humdogi June gi tang tara humdoida thokiba Khamenlok planfamda thawaina pontha pikraba athoba taragi mafamda ahumlak suba oina haika lekat tambagi thoram lagliba June tara humdoida nongsumda pangthoklagani haina iramdam kanbalup ikalgi president Huining Sungbam Ibo Hanbina Paumi Singda Fongdokre Nongsumda Paumi Singa Unabada Ibo Hanbina Makata Kibada English ngani kunhumdogi me tang ahumdagi hauduna kuki narco terrorist singna maitai da landa ba haurakpadagi kuki mayok nabada akan balan kaya mayok naki iramdam kanna bahona bada thokiba achoba lanfam singi manungda Khamenlok lanfam su amani Khamenlok lanfam da thawaina pontha pikraba athoba tarada ikai khumna ba utkadaba numit asida lebak miyam na saruk yabiu loinana numit asiki thoram ningthina pangthokpa yanaba numit asida ban blockade na chingba amata tawbiganu haina appeal tawrakle Khamenlok ki landa athauba tarana mayam gi news hinduna laiba asi kanaba athauba tarana thawai thadokhiba 2026 ki June ki tarik tahumdoi hairiba numit asida nungsum community honda haikal akat tambagi thawama ma pangthok sagani hairiba thawram asida laipak asida laibiriba CSO sing amadi imam mara pabi sing satana haron sing khaipuna makna saruk yabiu loinana hairiba numit asida ban blockade na tawbidana ba laipak miyam gi mafamda ikan gi maikai digi noluksari Manipurda English ngani kunhumdoi megi tang ahumdagi thorakliba kanglukpi irang asigi matangda Silent Digital na changsilakpa khongjangi manungchana Nepal gi lamkoipam kun nithoida Silent Digital gi chairman Fanjobam Lenajit na luchingduna khutta Long Live Manipur Long Live India IDP Singh masa ki mayumda athubada hanjil halu haina thaba warol sing paiduna khongjang changsin kre changsin ki ba khongjang ga mari leinana Lenajit na Megi tang ahum English ngani kun humdoi degi thorakliba irang ase ngasi fawba warishin puraktana leiriba se thamoi sokna nungaite IDP kaya hojiksu relief camp singda awaba khangdun leire aikoi Silent Digital na national level da khongjang changsin ba leikre adubu hojikte international level da khongjang asi changsin duna wathok asi athubada state amadi central government na honoriba sidagi ahenba meeting changduna athubada loishina ba hona biyo irang asi gi matang da international conference da Manipur gi matang da wafam kaya su pukat kani Haike. World Environment Day ga mari lenana Imphal East ke yumnam khunok maning chingi chingjil dagi haraurau ga tainaba hairok fawba ngak senba ga loinana uwa kaya thakre hairiba mafam asida chahi ani gi mamang dagi uwa thaba ga loinana mafam asibu ngak senduna laki haina ngasi uwa thaba gi thauram ga mari lenana Joint Forest Management Committee yumnam khunok gi member H Arun Kumar na fongdorakle Arun Kumar na makha taraduna mafam asi gi akoiba singak senba haibasi manak nakpa mafam asida khundariba singi Mathaudangni Miyamna su lamlaki sa uchek sing harpi daba amade uwa sing asi kokthok pidanaba appeal tawkhibaga loinana mafam asigi akobigi khal asi kaihandana thamina si haina su fongdoke ngasigi uwa thabagi thoram aduda yumnam khunau sinamga tainaba mafamgi masing yamlaba khunja sing angom ningthau angom poiraiton Uttara Sanglan ki costume secretary Thokchom Ibungahal
forest activist and Funindro JFMC Yumnam Kunogi Thomi Singh Club Ki Miyoi Singh amadi tongan ba Maira Paibi Singh su saruk yaki ngasi yumnam kunogi maning sing hara khangnaba khoi sinam ga tainaba sigi singjin asidagina haroro ka tainaba heirok phawwa ngasi legina chahi ani gi mamang degi yumnam kuno awang amadi makhana haiba mafum asi akhoi ngak senjaba horkharbani ngasi haiba numit asina akhoi world environment day ga mai leinana haiba mafum sing asida akhoi uwa thabagi thorom ama akhoi pangthokjabani haiba mafum asi khoina mayam da thamjaningbadi haiba mafum asi khoina ngak senjarakpa asi uwa yanthataba sugumnaba lamnaki sa usek hataba haibagi pandam aduda haiba sing asi khoina ngasi deni sahi ani gi mamang degi akhoi ngak senjarakpani maram aduna makha tarakpadasu kanagumba mioi amatana haiba mafum asi gi oya yanthatpidaba aduga lamnaki sa usek happy ganu haiba se ngasi khudom sawa si lawga mixing Paugi marak thana tem break amata longmina se Football fans of Manipur, get ready. The world's biggest football festival is here. FIFA World Cup 2026 kicks off on 11 June 2026. ISTV is bringing the action straight to your home. To enjoy every thrilling match live, subscribe now to Unite 8 Sports 1 SD, Unite 8 Sports 2 SD, Unite 8 Sports 1 HD, Unite 8 Sports 2 HD. Don't miss a single match, goal, or unforgettable moment. Contact your local cable operator today. Aihak Jenny Kurai. Megi tarik kuncha dagina Jungi tarik kunipan paubada BLO yumthong kutingi lakani. Makoy na piramba enumeration form mention biraga BLO da sinabiyu. Enumeration form submit widrabadi voter lista ning yarok lo. Ako pa marol gidama BLO da hangbiyu natraga 1950 da call tawbiyu. I am in RU. Honglagli punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Slopeland College, Manipur. Admissions open for session 2026-27. Join our Bachelor of Education program or Diploma in Elementary Education. Limited seats, enroll now. Your future starts here. matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Nongsu nungsa tabak jilakpa amadi miro leizadabana imungi pot leiba thokpa farak tabaki awaba koknaba leizare miyamgi damakta potlam khuding fanglaba app Yumthong Mart delivery service su pizari download now Break imatong taram nokchari pau makhatana pizare Iramdam kanba apunba lupki thomi khundongbam ningol landhonina masagi anaba amana maram oiduna leikhidabada ikalna awaba fongdokre mahagna leikhidabada imong manungna nanghauri ba awabada lup asina sarugyari hairi loshilakpada maroiba pawmukana pizare SAFF Sub Women's Championship the winner oikraba amade laibak sigi oina best goalkeeper gi mington fanglakkrabi ilangbam pantoi amade ahanba 11 player da midfielder oina stanakiba Priyanka Naure miyamna taramna okre amade mapalamgi board council singa thong manana chatpa ngamnaba Council of Higher Secondary Education Manipur na suka no hotnari haina council gi chairman takelamam ozitna haikre Hauzik Fawgan as Stephen Sandok Chaba Manipuri Pau Matang Staloizere, meeting Tabiri Pum Namapu Mukana Kurum Jari.